Ngarang Lilong Chingjao da thokiba nongmei kapshillambagi thoudok adugi matangda tongan ba CSO kya gi mifam ama pangthoktuna warep kya laukre warep sing aduda thoudok adu lamdamasigi miyamna contem toba Chief Minister N Biren amasung MLA sing yauna tongan ba CSO kya na miyam bu pungning phathana ba wafam kya phongdoktuna makhatana pamdaba thoudok sing thoktana ba hona ba amasung Chief Minister N Biren Mara laibus singi mathakta action laukhatkani haina hongdorakiba wafam adu taramna okpa misi asigi matangda JAC against the mass killing and brutal act at Lilong Chingjao on 1st January 2024 haina mingthonba JAC ama samba Meitei Pangal signa khundaba mafamda lona yadaba thabak thauram sing Tawbada Thoudoktuga athing bathamba Meitei Pangal Protection for Sembada leingak na Ayaba Pibiyu makata na pamdaba thoudok sing thoraklabadi madugi tekcha kumnamak leingak ta lauhanba amadi warep sing asi thabak to onthongnaba memorandum mari leinaba singda pisinpa leingak na JAC gi demand sing thabak ta onthorakrabadi CSO singa puna makhal makha kya gi khongjang changsin ba haiba na chingba warep kyamarum yauri ngasigi mifam aduda All India Tanjim AN sabke National General Secretary MD Islahuddin na MD Hassan Makangmayum giloina bi unarubagi paudam piraduna hai Hassan giloina bina fongtorokpagi matung ina ngarang numidang pung 3 rom tarakpa duwaida mahagna mapuroiba Hassan chak chanabagi damak kauba thorakpada Manipur Police Commando gi fizo setpa myoi kunmari kunmanga rom na thong thilaki maduda police oiraboi ningduna yamna chamna thong hanglubani adubu mahaki mapuroiba puthorokna bahairaki mapuroiba kaunaba phone tawringaida phu cheiba horaki yumda domestic helper oina leiba myoi amadasu sakhangdaba singaduna phu cheiba horaki tamthina phuba horakpadagi mi hale haina lawbada leikai gi miyam thongnarakpadagi myoi singadu nongmei kaptuna chenki tungda myoi mari leikidre amadi kya amana sokle haiba pautaraki myoi kharana imung adu drug yoli haina lana pauthorakpa si laibak thibani imung asina drug yon kiba laiti haina so mahana makata na phongdoki nakalamromda Hassan giloina bina hairakpagi matung ina yum adudagi myoi sing aduna sel oina lupa lakh ani sana mohor ahum mari pukhre haina so mara sirakli mifam aduda Anjuman Isla Muasra Manipuri President Maulana Kayamuddin Kukmagi Vice President Angomcha Maino Ipa Post ki President Tiais Manihar Kokomi ki President Jitendra Ningomba Anjuman ki Secretary MD Habibullah UMPC ki Advisor Islam Makakcha Advocate Rani Khan Advocate Jakir Tagdal ki Y Bagir Chandra Forum for Restoration Office Manipur ki Convener Asanka Sarna Chingba Masang na ibamyoy kyasu saryaki Aikoi Manipur da leiriba civil society organization Manipur gi miyam punamaki aikoi hanada gi suleptra laiba aikoi lebak miyam gi unity amsung integrity kaidana ba aikoi punamak honara ibado madu kaidaloisi madu gi damakta aikoi lepi haidana ngasi aikoi lepina bagi ware plausi loina Manipur miyam punamak haudana masigum laba tamthiba thoudok thokhalliba adugum miyoi singda dandi piu haibase Manipur miyam hauna lawi